Punshigi aseng bahorokpham wahanthok sumnatagi aigida khallaga hingbada natkide punshi nupa nupi laba mom anigi marakta madi thamnaba mioiba amana amagi marakta mateng pangnaba amana amagi wa khangnaba lanai oiba thodang singbu masak khangna pangthokpada oirami adubu mioibana matamgi matungina hanadagi leramba chanibi kayabu mathak makha onthorakle marol thoklabasu amana amagi paw phawnaba napal utpagi chatnabi oijaba thiba aina punamoktagi maru oi khanba wakhalna ngasi lon ngang ngamlabasu kanadre haibaromda chingsilakle video gi marak thatna maru oi wa ama ningsingjaba ngasi video si karigi yengpham thokte amadi yenglaga karigi matam mangani ngayaki nungaibra thajaba chumdi chumlaga achumabu taba ngamdaba karigumba wa ama butaraga fafatta khangdana chawanba masamaki asoiba singbu taningdaba chang naina thabak toba amadi karigumba thaba amabu aigi ithawni khanna toba ngamdaba mi ngasidagi khallaga hingba hayengi khandaba mi loinana atopana mateng pangbigani atopana nungsibigani khanba mina video si yenglaga matam mangani maramsina video si swaida thadoknaba ningsingli makhatana yengliba oiragadi ngasi topic ta wakhal amuk singsinsi punamoktagi ajobo oigadaba wa minungsi thajaba nungsiba thodang amana amagi wa khangnaba hotnaba sigumba wa singbu apikpa wani hainare ngasi mina khalli aigi kari kanagani aina kari phangani adu punsi sunatagi lawbada nate ayama matamda piba mateng pangba thamoi sengna tinaba atopagi awaba anababu phawba haibadani mina sunatagi ngayhaki nungaibagi tungda chelabadi migi wakalda tamna ahangba ma oirai maramdi wakalna sutnatagi nungaibada thiduna leiba pamde wakalna karingo matamda artha thokko punsi amasu hingba pami ngasi gi matamda mi ayamba ngayhaki nungaiba ngayhaki harawa mi thakatpa oijaba thiba sigumba tungkoidaba punsida yamna lupsingkibana maram oiraga asengba punsigi nungaiba masak khangdre Mikup Kharagi punsi simak asengba punsini khannare asengba punsi karibu kowani punsida kari tohom thoi punsi sumatagi ngayhaki khallaga hingba yabra natraga punsi responsibility ithodang amara hoi punsi mi khuding karigumba ma tawbagi lakpani aikhoi maru oina maitai ngasi oriba awa matang si hairabadi aikhoi isagi ithodangbu soidana khangdaba yadabani awa matang sida amana amagi kanaba thibagi mahutta amana amagi mateng pangba haibasimu pusini maramdi aikhoi hingliba mafam sida amana amagi mateng pangdana mioiba aikhoi hingba yate adubu si pumba sidagi ngasi aikhoi yamna lapthorakle ngasi aikhoi amana amagi mangnaba amana amagi wa tanadaba motinadaba kanaba khudong chabagi khallaga hingnari aikhoi ngasi khalli haujik nungairaga haujik kanaraga loire adu punsi atoba side amada punsi hingbagi maram ingchikpa amana amagi respect tonaba punsi da chakot purakpa wakhaldagi nungaiba haiba sisu lei haiba pangal kanba nada yekdaba punsi amasu lei haibasu aikhoi ngasi ningsingba ngamdre tasengna asengba punsi karino masak khangdre si yamna wakhal nungaitaba khandaba yadraba wafam amani yum amada punna leiba mi amana amagi wa tanadaba pikraba leibak amada leiba mising amana amagi awaba khangnadre asugi amna luraba matang sidasu aikhoi wakhal manadaba mikap thoktana leiri punamoktagi achauba soibadi aikhoi khalli aikhoi bu atopa ama lakani aikhoi bu atopa amana lakla kangani chingkhatkani hauji aikhoi sigi thajawasi thadokpa tagani ngasi aikhoi nangai isana isabu kanbagi wakhal purakpa mathau tagani ngasi aikhoi isagi thaudangbu masak khangdana leithokpagi matam leitre maramdi mi amana masana mikap thoktrabadi atopa kana ama laklaga maku makeup thokanba ngamloi ngasi video sida pusi hingbagi maru oiba point kak thamjari nangna karigumba si point asi tapam thoi khangkhom thoi khallagadi soidana tasallo. Number 1, if you keep chasing every desire you will eventually become its slave. Misak amana wakalna haiba khalakpa khudingmak phathaba ngamdaba mak tamna wakalgi makha ponna hinglai makna yamna wangna thajai aigi matungina punsi hingdi adu maki wakhalda phawrakpa langtangnaba wakhalna haiba wakhalgi maningda chatli maramsina maki pusida nungaiba phangdana khoirang khoisaunaba amaga loinana pusi hingi wakhalda ahangba khara phawraklabadi phone sat paikhatli phone da karigumba mit thakatpa ama urabadi wakhal pothadaba content singbu yengba hawi sidagi mangonda wakhalda nungaitaba pendaba ama poklai amuk wakhalna makpo ngaihaki nungaiba karigumba thabak amabu tawali tamna maki wakhal yamna sontharai
हाइबदी तौनिंगदब करिगुंबा अमबु तौबा एग्जांपल नुंसादा ngaiak thabak suba awa khara khangba ngamlakte mak yangna tanthaba mi am oirei ai ithomta ngaire masana masamakpu asonba ama oina ujai misak amagi manakta masamaki wakhalbu chang laina thamba ngamlaktabadagi mangna leppa warep wakhalna haiba adutabu induna lei karigumba nangna phawragadi wakhal langtaknaba fattaba habit ngaiba ngamdaba sigumana maram oiraga पुंसीदा इसागी अपांबा अनिंगबा सिंबु तौबदा अथिंगबा पीरी खल्लगदी एटॉमिक हैबिट्स बुकना नंगी वाखलबु पुमोंग होंदोखलगा अचुंबा लंबिदा पुरकपा ngamgani बुकसी सुपनतगी ngaiहak वाखल थौगलगा लोसिनखिबगी नते सिदा हारिबा सिंगसी नंगी लोतना लेरिबा मगुन सिंबु अपिक अपिकपा हाइनबी मचा मचा कया तौरगा पुथोकपगिनी अपिक अपिकपा हाइनबी सिंगना नंगी आइडेंटिटी माइंडसेट अमरी फ्यूचर बु होंदोकनी अपिकपा हाइनबी सिंग नुंतिगी तौबना मतमगी मतुंगिना नंगी पुंसीबु अचौबा अहोंबु पुरकपगिदमक्तनी करिगुंबा नंगी पुंसीदा डिसिप्लिन फोकस सेल्फ कंट्रोल अमदी असेंगबु पुंसीदा चाखोटबा पालबदी सिगी लाइरिकसे सुपनतगी लाइरिक नते सि हाक्थेंगना नंगबु होंदोकपगी लंबिनी करिगुंबा लेनिंगबु पोगलबदी डिस्क्रिप्शन दा हापलमगे मिसामना अपिकपनी खल्लिबा वाखलगी मिनाय हाइबा वासिंगसी तमना तमना माकी फ्यूचर पांगल थबक अमबु पुंगिंग चांगना तौबगी हाइनबी सिंबु चाथोरई अदु मिसक अमना वाखलदा फावरकबा करिगुंबा अमबु यांगना मपुंग फाहनदबगी हाइनबी तमना तमना थमलबदी माके पुंसीदा मांगना वाखलबु चांग नायना थमंगमलई मांगना खंगलई वाखलदा फावरकबा वाखल पुंबगी वा इन मपुनमक मरु ओइदे हाइबा खंगी असेंगबु पुंसी वाखलदा फावरकबु खुदिमकपु पांगथोकबदा नाते असेंगबु पुंसी वाखलदा फावरकबा खुदिमकपु चांग नायना थमंग ngambadani The pleasure you become addicted to can turn into your weakness. Hanjin wakalna panlibadubu tauba tamna tapna apambadubu hainabi semlei ayama matamda wakalgi apamba mi amagi punsida awaba tahanbagi achawa maram ohelei maramdi migi wakal yamna yangna ngaihaki nungaiba awawa mafamdagi thoningdaba hanadagi wakalda mahausana yauragalai laina nungaiba hanjin phanglabadi mioibagi wakal अवाब थेंगनबा चांग नायना थबा अमा तौबा ngaइबा सिगुंबा हाइनबी सिंगदगी लापथोरई अहानबदा मी ngaihak matam lenbagi tawi matam lenbagi tawrambadagi nungtigi hainabi don thorei tamna hainabi si yaudana karigumba ma tauba ngaiba hingba hainabi si yaudana mapung phade haibada on thorei maramjina wakhalbu chang naina thambangam dawami lorakpada awa punsi soidana hingi phone addiction validation atopana thagatpa atopana makpu mamal leina khangani khanba atanba lust nupa nupi ani marakta samnaningba maribu khamangamdaba wakhal thakatpa sigumba sigi maningda maki masi hingi sidagi hena lantholaga wakhal khanmangamde sigumba si ahanbada mi amna khalli punamak ai matung ina oidi adubu si matamgi matung ina mi makha ponna lekte wakhal mibu makhara thamlaga sijinai वाखल करिगुंबा थबा अमबु हंजिन तौरबदी हंजिन तौरिबा थबा अदुगी मतुंग इलगा चटली करिगुंबा नंगना ngaihaki nungaibabu nungtigi tौरबदी नंग ngaibagi pangal wathrakani करिगुंबा नंगना डिसिप्लिन बु nungtigi तौरबदी नंग नंगी कैरेक्टर nungtigi kankalakani मरमदि मियोबगी पुसी वाखलदा खलकपा अदु तौदुना हिंगबदा नते माकी nungtigi तौरिबा हाइनबीदगी माकी लागदा पुसीदा अफाबा नतगा फत्तबा ओइरकपा ngasigi tauriba thabaksingi makha poli number 3 da instant pleasure lasts for a moment discipline lasts for life ngaihaki nungaiba mibu ngaihaki nungaiba da hingali adu discipline leba punsida tung koina nungaiba da hingali ngaihaki nungaiba mibu ngaihaki nungaiba pi adu ngaihaki nungaiba da hingba mi mathomda ngaira ko matamda ihang hangba nungaifam khangda punsi hingi maramdi misaga mana matam pumbada ngaihaki nungaibagi matungda tanadun lairabadi maki punsida tamna nungaiba karigumba thaba amabu puning changna tauba masana masabu chang na thambagi pangal matamgi matungina mangtarai ngasigi taibang ngaihaki nungaibagi dopamine yoli short video fake validation temporary fun adubu sina mi amabu mentally strong wakhalagi kanba ama ohende si ngaihaki oina asengbu punsi awabu namtharaga thammi asengba pangal misamana karigumba ma tawningdaba matamdasu masamakpu ai lepa yade haibo wakal khanbana misak adugi punsida asengba nungaiba phangi ma kananasu udrabasu maki honariba lambiduda thabak taw lepte
mak ngaihaki nungaiba kathoklaga maki lakadaba matamgidamak thabak tawba lepte hakchang phana leibagi damak sajel lausing hengatnabagi damak lausing tanba musigi thaudangdagi chendaba si bungbosi ahanbada nungaiba kaidongda pide adu simak asonba mi amabu manungdagi akanba mi ama oihanli instant pleasure mi amabu matam amagi matungda taksi solhali adu leptana thabak tawba mi amabu masamakta thajaba taksi khasi punsida tung koina nungaiba purai mai pakpo mi khudingmak mi mai pakpo mi khudingmaki maningda suknatagi pithoknarakpa magun leite mak masana masangpu chang naina thami simak misak mana loirakpada masamakta phorglibo wakhalbo phataba ngambatana punsida mai pakpo mi ama oiba ngami. Number 4 the excitement fades away, purpose remains. Ngaihaki wakal thagatpa tung koina leite adubu mamal leibo punsi taksi khasi maram amagi matung ina hingba punsi matam koina mi amagi punsida loiba naidaba nungaiba punsi ama hingali wakal thagatpa ngaihaki ta oiba punsi bu ningsinghali adubu maram amaga loinana hingba punsi punsida asengba nungaiba uhalli ngaihaki wakal thagatpa mi amabu ngaihaki nungaiba pigani adubu magna mathomta ngairakpa matamda magna ningsinglakani sumnatagi ngaihaki wakal thagatpa punsina punsibu mapung phana nungaiba kaidonungda phangande asengba nungaiba apenba mi amana maki punsida karigumba maram ama leiba haibadi maki mathaudang masak khangna karigumba ama tawri karigumba ama tamli atobagi mateng pangli natraga masamakpo afaba achumba punsi ama hingli khangbana maki punsida asengba nungaiba ama phangi atopana mi amabu icham chamna thakshi khasi utte mak tamna tamna semgatli leptana thabak tawba khangba kanbadagi mi amana nungti karigumba anawo wakal thakatpa nungaiba amagi maningda chenba mi adugi punsi mathak makha naidana matam pumbada ithak thakatpa punsi ama hingi adu misak amagi punsida wakalbu chang naina thamba ngamlawadi awawa kaya laklabasu mak laina wakal sonthade mak masana masangmakpu senaduna thamba ngami maram amagi damakta hingba punsi sunatagi mi amabu nungaina hinganbata natana mi amabu manungdagi akanba ama semi loirakpada mina nangi ngaihaki oiba nungaiba ngaihaki punsibu ningsingde mina nangi wakalon karamna atobada khalli amadi nang karamba wakalo punsi hingdi haibabu ningsingi video na loirakpaga loinana wahang khara ngasi video si suknatagi ngaihaki nungaibagira natraga aikhoigi wakal apamba tawningbasingna maram oiraga aikhoi pusida awa taribasinggi maram wakhalbu control tawba ngamdabanara amadi video si thaudang pandam masak khangnaba discipline gi maram dara video si mapal gi arang arakta tawduna leibana maram oiraga wakhal gi ing chekpubu ningsing handabagi maram dara video si loiba fawba yenglagasu kari maram gi semba video no kharatang oirapsu khangba ngamdrabadi video si sembagi karisu kanaba leite video si na tasengna nangonda kari kawba ngamloidaba wahai ngasigi mising ngaihaki nungaibagi tungda chelibra natraga karamna hingnari wahangsigi paukhum piramu karigumba atomic habit book learning lagadi description da yawani thagachari.